ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯩꯅ ꯁꯦꯝꯖꯒꯗꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛꯇ ꯑꯉꯣꯝ ꯂꯩꯀꯣꯜ ꯍꯥꯏ, ꯃꯗꯨꯗ ꯁꯥꯏꯈꯣꯝ ꯏꯇꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯧꯁꯦ ꯃꯦꯆꯤꯟꯅ ꯈꯥꯎꯔ ꯊꯝꯃꯒ ꯁꯥꯡꯅ ꯁꯥꯡꯅ ꯂꯩꯕ ꯃꯐꯝꯗꯨ ꯅꯣꯡꯉꯥꯜꯂ ꯈꯣꯝꯕ ꯆꯠꯀꯦꯅ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏ꯫ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ, ꯃꯔꯝꯗꯤ ꯐꯧ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯅꯤ꯫ ꯐꯧꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯗꯧꯔꯤꯕꯅꯤ꯫ ꯐꯧꯗꯨ ꯆꯦꯡ ꯇꯥꯔꯒ ꯐꯧ ꯊꯥꯔꯝꯃꯤꯕ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ, ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯁꯥꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯑꯗꯨꯒ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯆꯥꯛ ꯍꯥꯏꯕ ꯆꯥꯛꯁꯦ ꯆꯥꯕ ꯐꯪꯗꯅ ꯀꯪꯉꯒ ꯁꯤꯕ ꯑꯣꯏꯖꯅꯨ ꯍꯥꯏꯅ ꯑꯆꯨꯀꯟꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯏꯁꯦ ꯁꯣꯏꯈꯤꯕ ꯂꯥꯛꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ, ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ, ꯄꯦꯟꯗꯕꯗꯒꯤ ꯍꯦꯟꯃꯟꯗꯅ ꯋꯥꯍꯩꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯑꯁꯤꯒꯤ MLA ꯁꯥꯔ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯩꯔꯥꯎꯗ ꯁꯦꯝꯖꯔꯤꯕ SPPM ꯁꯥꯂꯩꯆꯥꯛꯄꯤ ꯚꯥꯏꯔꯦꯟ ꯄꯨꯟꯁꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯉꯔꯥꯡ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯂ ꯃꯇꯦꯡ ꯄꯥꯡꯉꯨꯁꯤꯅ꯫ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯍꯧꯔꯦ, ꯁꯥꯔꯅ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯠꯂꯝꯃꯣꯅ꯫ ꯑꯗꯣ ꯂꯧꯐꯝꯁꯦ ꯑꯅꯤꯅꯤꯗꯤ ꯍꯥꯏ ꯃꯩ ꯊꯥꯔꯤꯁꯦ, ꯁꯪꯒꯝ ꯑꯃꯒ ꯂꯧꯈꯥꯏ ꯑꯃꯒ꯫ ꯑꯗꯣ ꯁꯥꯔꯅ ꯍꯥꯏꯕꯗ ꯁꯪꯒꯝꯗꯨꯗꯅ ꯕꯣꯔꯥ 75ꯀꯤ ꯕꯣꯔꯥ 10 ꯄꯤꯕ, ꯑꯗꯨꯒ ꯂꯧꯈꯥꯏꯗꯨꯗꯅ ꯕꯣꯔꯥ 10 ꯄꯤꯕꯅ ꯁꯥꯔꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯧꯖꯤꯛ ꯆꯠꯆꯔꯤ꯫ ꯑꯩ ꯌꯧꯔꯒ ꯑꯃꯨꯛ ꯑꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕ ꯈꯣꯠꯄ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯝꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯐꯧꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡꯗꯤ ꯍꯥꯏꯔꯒꯗꯤ ꯊꯝꯈꯔꯦ, ꯑꯗꯨꯒ ꯑꯩ ꯌꯧꯕꯒ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯑꯒꯦ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏ SPPMꯅ ꯈꯥꯡꯉꯕꯣꯛꯇ ꯐꯧꯕꯨ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯂꯧꯃꯤ ꯑꯅꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯨꯕꯒꯤ ꯃꯃꯤꯗꯤ ꯂꯣꯏꯖꯔꯤꯕꯁꯤ SPPMꯒꯤ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯑꯩꯈꯣই ꯀꯩꯔꯥꯎ ꯑꯁꯤꯒꯤ MLA ꯁꯥꯔ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯆꯠꯆꯔꯨꯕꯅꯤ꯫ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯧꯍꯧꯅꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁꯦꯜ ꯑꯁꯤ ꯃꯌꯥꯝ ꯑꯉꯥꯡ ꯑꯃ ꯀꯠꯆꯕꯅꯤ꯫ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ SPPMꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫